Akashbani Imphal R.K.Gorani na pau pajari ahanbada maruoiba pau Kendra Raja Mantri Dr. Jitendra Singh na hairi haukiba chahi nipan henbasida Pradhan Mantri Narendra Modi gi yaifa tharang sing vote bank ki wafam thamdana khwaidigi tangai fadaba miyoi sing yauba ngamle ngaksel Mantri Rajnath Singh na hairi Bharat na kaidongoi dasu laibak amatada landade migi lam inchi ama phawba khopsinde Pradhan Mantri Economic Advisory Council na hairi lagliba sahi kun manga sida laibak asi $1 trillion kungi semilon laiba laibak am oiba ngamlagani amasung lagliba lisingani kunitoi kolumdoi kharib ke kaithal matamda sarkar na sengtan lak samwa tarani pandai sinaba pandam thamli Kendra Raja Mantri Dr. Jitendra Singh na hairi haukiba chahi nipan henbasida Pradhan Mantri Narendra Modi gi yaifa thaurang sing vote bank ki wafam thamdana khwaidigi tangai fadaba miyoi sing yauba ngamle Dr. Jitendra Singh na hai lairaba singgi amasung miyam gi oiba yaifa thaurang sing asi jati kanglup dharma natraga vote phangbi wakhal yaudana sem saduna khwaidigi lairaba miyoi fawba yohanba ngamle ing kumja lising nitara marigi meda Sri Modi na thabak pairakpa matamduda laibak asi apun mising gi tangkhai amaromdi toilet yum kai lejadaba tika kapthoktaba electric phangdaba masung bank account leitaba ngakta oirami mahangna hai mamangai de mibu pelanaba thoksil pak sana chanaramba matamduga manadana haujikti yaipa thorang sing asi kanaba miyamna mising mikhai naidana phangle ngaksel Mantri Rajnath Singh na hairi Bharat na kaidongoi dasu laibak amatada landade migilam inchi ama phawba khopsinde adubo kanagumana laibak asigi ningtamba amata oiba saktamda singnaraklabadi madugi matik saba paukhum pigani Mantri na hai Pradhan Mantri Narendra Modi gi lamjing makhada Bharat asi mapangal kanba masana masabu thajaba amasung mipal tangdaba laibak ama oire haujikti laibak asi atopana ki halakpa amasung singnarapa punamak thengnanaba khulai matik sana paire Bharat ki mayokta laiba sakti singdagi laibak aski miyaba ngak senab lanmi sing matam pumnamakta mapung phana sem saduna lai haina mantri na thajaba pikhi laibak asda lairiba singdana tana malim gate mafam singda lairiba Bharat macha singbo asoi angam thohondana ba sarkar gi asetpa prep lai haina ngak sel mantri na phongdokhi Corona laichet manungda Bharat sarkar na pothok satho hengat hanaba lakhatkiba thaurang sing adubu World Bank na thagatli Bank asin hai COVID-19 laichet manungda Bharat sarkar na masagi pothok hengat hanaba honaduna pot choina yonbagi mamal hantanbada mating oikhi amasung malem ate leibak singi mipal tangba hantahanki amaromda sarkar na sang khwaidigi yamna pot chai lesinbagi changsinkiba khongjang aduda potki magul hantanbi wafamsu laikhide World Bank ke report aduna sarkar khakti oiba maikaidigi honaduna leibak asigi kaithel sengbana honaba yauna laichet asi hauropagi luraba tanja aduda tangai phadana sangba analayang hidak sing ningchina phanganaba kendra sarkarna lakhatkiba thaurang sing adu kupna yengsenki Delhi da sahi taru hena phadok tagadaba crime makal khudingmak investigation da tangai phadana forensic investigation yahonaba Griha Mantri Amit Shah na khangan kre masi phadok pibagi sang hengat hananabani Sida Amit Shah na New Delhi da Delhi Police Headquarters sa satuna jingsin ki amasung tongan-tongan na hiram kayada officer singa kumna wari sanaki magna hai satiba makali crime ni haina masakhangdoklaba singi sarshit aingi akhang aisina kumnat yengsilaba matungda police khaktana sarshit thangat kadabani Sri Sahan hai surveillance haibasi crime thingba amasung madu thijinaba police ki thabaki maruiba saruk amani magna hai Delhi da civil administration amasung police na kiliba camera sing amadi airport railway station bus stand amasung kaithel sing da kiliba CCTV camera sing asi control room da punsin gadabani magna hai nupi angang amasung ahal oirba sing asoi angam thonda ba haibasida ahanba miyeng thamgadabani Directorate of Health Services National Health Mission Manipur amasung World Health Organization na punne sindona ngasi nungti lampel patalaiba IMA gi heritage hall da pangthokpa thorom amada Manipur gi asa singda bek amasung satin yenthok kadauri thoromduda haksel amsu yaifa yumbal mantri Dr. Sapam Ranjan Singh amasung haksel gi makok thongba official sing saruk yagani
Imphal East District Football Association sinba Moirangthim Ibobi Singh Memorial First Division Football League lising ani kunitho ngasidagi artificial turf lamlong thongkhong da horagani. Mahut Mantri Yumnam Khemchan Singh amasung Manipur Pollution Control Board ki Chairman Usam Deven Singh amasung atei kaya hawdopgi tharomda saruk yagani. Tabiriba pawasi Akashbani Imphal dagini. Pradhan Mantri Economic Advisory Council na hairi laglibasay kun mga asida laybak asi growth ki sang sada taret tagi taret dasmi mga pawbaleng tana layduna Bharat asi $1 trillion kun gi semilo laybak kam oibang ngamlagani. Council ki Chairman Vivek Debaroy na hairiba growth ki sang asida inkumja lisingani nipu taret fawda Bharat asi upper middle income laybak am oiragani. Mahak na laybak asina sang ihen henkatana sada taret tagi taret dasmi mga pawba growth laiba matamda laybak asigi sahigi per capita income basi $1,000 oigani. $1 trillion ani dasmi taret ki GDP layduna malingi taruk suba khwaidigi sawba senmino laybak am oiriba Bharat asi hauzik oinadi sakhol laybak ni haina khangnari. New Delhi dangarang the competitiveness roadmap for India at 100 phongbi thorum amada Sri Debaroina wangangki magna Pradhan Mantri Narendra Modi in kumjalisingani nipu taret fawbada Bharat pu sakhol laybak am ohina bayam asa laina pandam thamli masi wahan thokti Bharat as upper middle income category da laglagani amasung Bharat ki khunagi saktam pon olagani. World Bank ki warol da laybak amagi sahigi per capita income asi $1,000 dagi helabadi higher income nation ni haina khangnei. Lagli balisingani kunithoy kulhumdoi kharib ke kaithel matamda sarkana seng tan lak samwata nepalai ba pandam thamli. Hauki balisingani kunmathoy kunithoy gi kharib ke kaithel matamda seng ton lak samwa mapalaisin bangamki. Food and Public Distribution Department ke Secretary Sudhanshu Pandey na sabapati oidon ngarang New Delhi da Raja Singhi Food Secretary Singh basung Food Corporation of India yauba kharib lauroki pothok laisin bigi mifam pangthokhi. Mifam aduda mechanized udna polation ba thaurang apikpa sendoi da sel puba poche laisin nabigi thabak laukhatpada sel sangba hanthan ba amadi jinjak tabi ba subsidy ki wakat online da lotion han ba yauna wafong kaya khanakhi. Mapal Thoro Mantri Dr. A.J. Shankar ngasidagi United Arab Emirates ta numit humni khongchada chatkadauri mahakna taramari shuba India UAE Joint Commission meeting amasung ahum suba India UAE Strategic Dialogue talaybak adugi Mapal Thoro Mantri Sheikh Abdullah bin Zayed Al Nahyan ga puna sababati oigani. Dr. A.J. Shankar na khongchat aduda UAE gi atay lusingba kayaga su unagani. Mapal Thoro Mantralay na wari sanagadori basing aduna Bharat amasung UAE gi marak tahena mapung phana puna thabak tawinari basing adu amu hani yengsingani masi Bharat amasung UAE gi marakta sang nain awang bathak unabagi saruk amani. Jammu Kashmir da hanig upa mukhyamantri Tara Chanyau na Congress ke bakok thongba lusingba humphumari Gulab Nabi Azad pu sawgatana doldagi tokre makhoi na puna Congress ki interim president Sonia Gandhi da makhoi gi pham thadopi se adu pisinki. Jharkhand sarkar na makhoi ki MLA sing puna lehena ba JMM Congress amasung RJD ki MLA sing Chhattisgarh ki hotel amada lepham hongan kre MLA sing adu atopa dol sing da puthokpa thingna ngarang Raipur da thungkhibani. Raipur manakta leba resort adu manung amasung akoibada security akan mathawang lakhotona high security ki zone haina laukthokre. Mukhyamantri Hemant Soren na MLA obidi disqualify tawna bibe warol election commissioner Jharkhand ki Rajyapal Ramesh Vaisara thakibadi thawang asi lokhat lakpani. Hauzik aroibada maroyo pau amuk hanna. Kendra Rajya Mantri Dr. Jitendra Singh na hairi haukiba sahi nipan henbashida Pradhan Mantri Narendra Modi gi yaipa thawrang sing Vote Bank ki wafam thamdana khwaidigi tangai phadaba miyoi sing yauba ngamle. Ngaksel Mantri Rajnath Singh na hairi Bharat na kaidungoi dasu laibak amatada landade migilam inchi ama phawba khopsinde. Pradhan Mantri Economic Advisory Council na hairi lagliba sahi kun mga asida laibak asi $1 trillion kungi senmilo laibak ama oiba ngamlagani amasung lagliba lising ani kunithoy kulhumdoi kharib ke kaithel matamda sarkana sengton laksamwa taran palai shinaba pandam thamli pauloi jare.